ꯍꯥꯏꯗꯤ ꯏꯆꯟꯗꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯎꯅꯔꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯅꯪ ꯎꯅꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯊꯦꯡꯅꯔꯤꯁꯦ ꯎꯅꯕꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯥꯟꯗ ꯊꯃꯣꯏ ꯌꯥꯝ ꯍꯔꯥꯎꯖꯕ ꯑꯃꯁꯨ ꯌꯥꯎꯏ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤ ꯑꯁꯥꯝꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯒ ꯏꯆꯥꯁꯤꯡ ꯎꯅꯕ ꯀꯥꯟꯗ ꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ ꯅꯨꯡꯁꯤ ꯑꯩꯁꯨ ꯏꯆꯟꯗꯧꯅ ꯈꯟꯖꯔꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯁꯦ ꯑꯅꯝꯕꯅꯦ ꯃꯤꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯪꯉꯤ ꯚꯔꯥꯒ ꯂꯧꯔꯒ ꯁꯦꯟ ꯇꯤꯡꯉ ꯂꯩꯁꯦ ꯌꯥꯝ ꯊꯤꯅ ꯍꯪꯅꯤꯡꯉꯥꯏꯅꯦꯕ ꯁꯦꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯁꯦꯟꯁꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯅꯠꯇꯕꯅꯤꯅ ꯐꯤ ꯀꯔꯤꯁꯤ ꯃꯥꯕꯨ ꯄꯨꯟꯅ ꯄꯥꯏꯍꯜꯂꯦ ꯑꯩꯅ ꯑꯗꯩꯗꯤ ꯃꯥꯕꯨ ꯄꯣꯔꯒ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯩꯗꯤ ꯀꯨꯝꯊꯔꯛꯄꯗꯩꯗꯤ ꯅꯨꯄꯥꯁꯤꯡꯗꯣ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏꯌꯦꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯃꯥ ꯊꯥꯕꯜ ꯑꯣꯏꯌꯣ ꯏꯁꯩ ꯑꯣꯏꯌꯣ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯄꯤꯔꯛꯂꯦꯕꯀꯣ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯇꯝ ꯊꯥꯕꯜ ꯉꯥꯊꯦꯟꯗ ꯑꯣꯏꯔꯁꯨ ꯀꯔꯥꯏꯗ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯁꯨ ꯄꯣꯔꯒ ꯑꯗꯨꯝ ꯃꯥꯅ ꯌꯦꯡꯅꯤꯡꯉꯥꯏ ꯊꯕꯛꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯏ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯁꯨꯃꯥꯏꯅ ꯆꯠꯄ ꯉꯝꯗꯕꯈꯩ ꯑꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯗꯤ खितंग मोइदसो वखन नुंगाइजनी आन वखन दुखल कपकुन अवाब लोइना हजिक birthday to you happy birthday Hello. I win you go. Này đâu còn không? Ê cùng cái gì không? इचनगीदमतना हजिक अचापोट खितंग पुगेना अखोइगी बदल थाखरे अखोइ कैसु याम नतेदा आइना नुसीदना आइगी नुसीबा इचनगीदमतना चिप्स पैकेट अमा कुरकुरे अदुगा अखोइगी अंकल चिप्स कुरकुरे अदुगा पॉपकॉर्न टाइप तो अदुनी लौरिसे मा लौबा संगरे माजु खंगी उनामा सतो इचनजे कनानो माजु याना नुसीजबा मैम पुनपु पुतिनाव की चैनल तराम नोक्चरी मैम ऐसे याम उननिंगबा याम आइगी दंगतन याम अतांगो सेलिब्रिटी हाय तारे गछि उनदोइसे मैम ने खलमगनि करानो माइ सेलिब्रिटी हाइसि पोइना अदो आइना हाइदोरिबे सेलिब्रिटी याम अतांगो उनबा जतोइसे आइना यावसंगदा थेंगनागिबा वीडियो नि अदुगा सेलिब्रिटी एसे अते गनाबत नते आई इचन नुक्सीबा इचन नमा अखोइगी हाइरोक्तगिनि हाय महाकसे अदो अना इसन फोन तौरे इसन आई खंगब्राइन खंगबिरमी हारे अदु इसन की वीडियो मा मागी व्हील चेयर दा ममाना पुथोरकपदा अखोय यावसंगी नाका थेंबगी वीडियो दा याम भाइरल होगे अना अदुदैना खनखी अना याम नुक्सीजबा इसन से सोइदना उनगनी हैना अदु मखा मखा ताव कंटेंट से अना इरांग जिना मरम ओइरगा सेमक्तबने अदु इरांग खितंग फगतपगी हुजिक आई ब्लॉग मखा तारके हैना सेमजबा हरकपनि ngasi वीडियो जे याम नुक्सीगनी खले अदु अना ख्वाइ नुक्सीबदी ngarang अना फोन तौबा कांदा इचन अदुगी ngasi je ipok numi tare me hai ado yam da ba ina nusidana seisiga chocolate ama lawre aduga si chocolate si lawre isan gi dam kan ni na ado khwai nungsi ba video diga aina haige da ngarang aina phone taw kan da isan gi baba na ibu nungsi na solak podo adui matang da ina nungsi man na baba aina record kitang tawre hai tar baba yo hai de na penman gi na record matek to kitang ta hanjara ke myam da कुइरबनी वा हो हो आइने इचन जे खल्लगा लान मनुंग ओइबदुगा आइसे लान होइरबा ओइना पाउ फाउनर चलगेन फोन तौरक ए खन मदि कुइरबा अदंगा नम का तौबी ngasi asem ai puning da asem ba koige tu chu loi chum me sena ai wa ma je nuksiba mom yawe he thank you ai gona da nuksi ai nang ni video kunim asem lai lon tau je ba ko hoi hoi asem nang nuksiba ani mo su te sena ani mo su ta dunia ani mo su ta lau je ba ko hoi baba nang na bo ngasi phone trak pa ai thamoi ke pe mo ai go lakpiyo iso ke
ꯑꯁ ꯑꯩꯅꯁꯨ ꯏꯆꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯏ ꯚꯤꯗꯤꯑꯣ ꯊꯦꯡꯅꯈꯤꯕꯗ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯗ꯭ꯔꯒꯗꯤ ꯈꯪꯗꯦꯗꯣ ꯍꯣꯏ ꯑꯗꯨꯅ ꯃꯥꯏ ꯏꯆꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯅꯕꯗ ꯌꯥꯎꯁꯪꯒꯤꯅ ꯑꯗꯨꯗꯅ ꯈꯜꯂꯦ ꯑꯩ ꯂꯩꯔꯤꯀꯥꯟꯗꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏ ꯎꯅꯔꯝꯒꯅꯤ ꯃꯣꯏ ꯄꯨꯛꯅꯤꯡ ꯍꯣꯏ ꯊꯧꯒꯠꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯩꯅ ꯅꯨꯡꯁꯤꯌꯦ ꯕꯦꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯊꯥꯖꯗꯅ ꯇꯧꯔꯛꯑꯦ ꯋꯥꯃꯟꯖꯒꯦꯕ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤꯑꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯌꯦꯡ ꯂꯥꯛꯄꯤꯌꯣ ꯊꯦꯡꯅꯗꯨꯝꯃꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯁ ꯍꯥꯏꯅ ꯂꯥꯛꯇꯣꯏꯅꯦ ꯃꯥꯒꯤ ꯕꯥꯔꯗꯦꯁꯨ ꯑꯣꯏꯔꯝꯃꯦ ꯗꯥꯎ ꯈꯨꯌꯥꯗꯣ ꯑꯩꯒꯤ ꯍꯣꯏ ꯉꯔꯥꯡꯗꯨꯃꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯍꯣꯏꯅ ꯂꯥꯛꯀꯅꯤ ꯈꯣꯠꯇ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯐꯣꯟ ꯇꯧꯕꯤꯔꯛꯀꯅꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯍꯣꯏ ꯃꯣꯏ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯈꯔ ꯂꯩꯕ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯉꯁꯤ ꯅꯪꯅ ꯇꯧꯕꯤꯁꯦ ꯑꯩ ꯊꯃꯣꯏ ꯄꯨꯔꯥ ꯄꯦꯜꯂꯦ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯐꯗꯕ ꯑꯣꯏꯅ ꯈꯜꯂꯦ ꯊꯃꯣꯏꯗ ꯐꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯟꯅ ꯈꯨꯠ ꯁꯝꯅꯔꯒ ꯍꯤꯡꯗꯣꯏꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏ ꯈꯨꯠ ꯁꯝꯃꯒ ꯀꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯍꯟꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯅꯪꯒꯤ ꯐꯃꯨꯡ ꯀꯥꯏ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯁ ꯑꯩ ꯊꯃꯣꯏ ꯄꯦꯜꯂꯦ ꯅꯨꯡꯁꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅꯗꯤ ꯁꯥꯔꯣꯏꯗꯕ ꯑꯗꯨ ꯄꯣꯠꯇꯣ ꯃꯥꯅꯦ ꯑꯩ ꯏꯆꯥꯅꯒ ꯁꯥꯕꯁꯦ ꯅꯨꯡꯁꯤꯕꯗ ꯑꯅꯤ ꯁꯨꯗꯦꯍꯦ ꯑꯁꯦꯡ ꯑꯣꯀꯦ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯩꯗꯤ ꯌꯦꯡꯖꯩꯌꯦ ꯁꯥꯟꯅ ꯀꯥꯟꯗ ꯑꯩꯗꯤ ꯊꯥꯖꯗꯦ ꯏꯆꯟꯒꯤ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅꯒ ꯑꯩ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯌꯦꯡꯕꯤꯔꯝꯒꯅꯤꯒꯦ ꯑꯩꯗꯤ ꯐꯖꯅ ꯂꯥꯏꯛ ꯇꯧꯅꯩ ꯐꯖꯅ ꯌꯦꯡꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨ ꯅꯪꯅ ꯉꯁꯤ ꯂꯥꯛꯀꯅꯒ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯀꯥꯟꯗ ꯑꯩ ꯊꯃꯣꯏ ꯃꯪꯒ ꯇꯥꯏꯕꯪ ꯈꯜꯂꯨꯔꯦ ꯊꯃꯣꯏ ꯀꯥꯏꯗꯩꯅꯣ ꯇꯥꯏꯕꯪꯅꯤ ꯄꯥꯕꯨꯡꯒ ꯂꯥꯛꯇ꯭ꯔꯕꯅꯤ ꯏꯆꯟꯅꯨꯄꯤ ꯎꯅꯕ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯗꯩꯁꯤꯒꯕꯨ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯅ ꯂꯩ ꯉꯝꯗꯣꯏꯅꯣ ꯑꯩꯕꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯝꯃꯦ ꯍꯥꯏꯕꯗ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯏꯆꯟ ꯊꯦꯡꯅꯔꯨꯔꯁꯤ ꯑꯗꯨꯒ ꯏꯆꯟꯒ ꯕ꯭ꯂꯣꯛ ꯁꯦꯝꯊꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯉꯝꯖꯕ ꯏꯆꯟ ꯅꯪꯒꯤ ꯆꯤꯞꯁꯀ ꯀꯨꯔꯀꯨꯔꯦꯒ ꯈꯔ ꯂꯧꯖꯔꯦ ꯕꯖꯔꯅ ꯂꯩꯕꯤꯎꯔꯦ ꯕꯖꯔ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯔꯣ ꯕꯖꯔ ꯍꯩꯔꯣꯛ ꯆꯠꯇꯕ ꯀꯨꯏꯔꯝꯃꯅꯤꯀꯣ ꯆꯠꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯥꯗ ꯌꯧꯔꯒ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯑꯁꯦ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯗꯤ ꯆꯠꯄ ꯍꯧꯔꯁꯦ ꯃꯌꯥꯝ 너무 많이 나오는 거예요, 선생님. ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯌꯧꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯏꯆꯟꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯗꯤꯖꯦꯕꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯎꯅꯕ ꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯊꯑꯣꯏꯅ ꯏꯆꯟꯁꯦ ꯊꯦꯡꯅꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯕꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯄꯥꯎꯁꯦ ꯂꯧꯔꯀꯥꯟꯗ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗꯩꯅꯤꯁꯨ ꯍꯥꯏꯔꯦ ꯍꯩꯔꯣꯛꯇꯁꯨ ꯍꯥꯟꯅꯗꯒꯤ ꯏꯆꯦꯁꯤꯡ ꯈꯪꯅꯕ ꯂꯩꯕꯅꯤ나 ꯄꯥꯎ ꯂꯧꯅꯕꯗꯩ ꯅꯝꯕꯔꯁꯦ ꯐꯪꯉꯦꯀꯣ ꯅꯝꯕꯔ ꯐꯪꯕꯗꯩ ꯉꯁꯤꯗꯤ ꯑꯩꯅ ꯏꯆꯟꯁꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯐꯪꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯁꯤꯗꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯃꯃꯥꯒ ꯑꯗꯨꯒ ꯕꯕꯥꯒꯅꯤ ꯏꯆꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3 ꯁꯨꯏ ꯍꯥꯏꯀꯣ 3ꯁꯦ ꯅꯪꯅ ꯅꯝꯕꯔ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯌꯥꯏꯃ ꯑꯗꯨꯒ ꯅꯪꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯗꯗꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯆꯥ ꯅꯨꯄꯥ 2 ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯦꯝ ꯅꯤꯉꯣꯜ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕꯅꯤ ꯃꯃꯥ ꯕꯕꯥꯒꯤꯗꯀꯣ ꯏꯆꯟꯒꯤ ꯑꯗꯨꯒ ꯏꯆꯟꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯅ ꯎꯕꯗ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟꯒꯤ ꯕꯕꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯂꯥꯛꯅꯤꯡꯕꯁꯦ ꯄꯣꯛꯄ ꯑꯗꯨꯒ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯀꯣꯟꯇꯦꯟꯁꯦ ꯊꯥꯒꯠꯂꯛꯇꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯏꯔꯥꯡ ꯈꯤꯇꯪ ꯏꯪꯊꯕꯗꯨꯒ ꯑꯩꯅ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯍꯥꯟꯕ ꯏꯆꯟ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗ ꯏꯆꯟꯗꯒꯤꯁꯨ ꯋꯥꯍꯩ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯊꯣꯏ ꯌꯨꯝꯗ ꯊꯣꯏ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯀꯩ ꯀꯧ ꯊꯣꯏꯕꯤ ꯑꯣ ꯊꯣꯏꯗ ꯊꯣꯏꯕꯤ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯊꯣꯏꯗꯤ ꯉꯁꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯀꯣ ꯉꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯗꯣꯏꯅꯣ 19 ꯁꯨꯕꯤꯗꯣꯏꯕ ꯑꯗꯨꯒ ꯊꯣꯏꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯄꯨꯕꯤꯔꯤꯕꯀꯣ ꯀꯣꯏꯍꯜꯂꯤꯕ ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯌꯥꯎꯁꯪꯒꯤꯗ ꯃꯃꯥꯅ ꯄꯨꯊꯣꯛꯄ ꯃꯥꯜꯂꯤꯀꯣ
ꯑꯗꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯗꯤ ꯀꯩ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯝ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯗꯤ ꯆꯠꯄꯁꯤꯃꯗꯤ ꯊꯣꯏꯁꯦ ꯉꯝꯗꯕ ꯃꯥꯜꯂꯤꯀꯣ ꯏꯃꯥ ꯑꯗꯨꯒ ꯆꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯝꯃꯤꯀꯣ ꯑꯣ ꯃꯃꯥꯅ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯀꯣ ꯑꯩꯅ ꯄꯨꯟꯅ ꯍꯣꯠꯅꯩ ꯊꯣꯏꯁꯦ ꯄꯤꯛꯏꯉꯩꯗꯩ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯀꯃꯥꯏꯅ ꯊꯥꯡꯉꯩꯗ ꯄꯣꯛꯄꯗꯩ ꯅꯠꯇꯦ ꯄꯣꯛꯄꯗꯤ ꯅꯠꯇꯦ ꯆꯍꯤ 3 ꯑꯥ ꯐꯥꯔꯛꯄꯁꯦ ꯑꯥ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯄꯣꯛꯄꯗ ꯂꯨꯄꯥ ꯆꯍꯤ 3 ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯕꯁꯦ ꯑꯥ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯑꯣꯏꯕꯗꯒꯤ ꯃꯥꯒꯤ ꯉꯝꯗꯕ ꯃꯣꯏꯅ ꯖꯥꯡ ꯆꯤꯡꯕꯁꯦ ꯖꯥꯡ ꯆꯤꯡꯕꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣꯗ ꯀꯥꯡꯅ ꯆꯤꯛꯄꯅꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯗ ꯊꯥꯕꯅꯦ ꯄꯦꯡꯕꯤꯅ ꯀꯥꯡꯗꯣ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯀꯥꯡꯅ ꯆꯤꯛꯄꯅꯦ ꯍꯥꯏꯅ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯗ ꯊꯥꯕꯁꯤꯗ ꯃꯥꯁꯤ ꯑꯀꯟꯕ ꯆꯍꯤ 3ꯗꯩꯅꯦꯕ ꯃꯥꯅ ꯅꯥꯕꯁꯦ ꯑꯗꯩ ꯆꯍꯤ 3 ꯑꯁꯤꯗ ꯅꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯗꯥꯛꯇꯔ ꯑꯁꯤꯗ ꯃꯣꯏ ꯇꯨꯝꯕꯒꯤ ꯍꯤꯗꯥꯛ ꯊꯥꯔꯛꯄꯁꯦ ꯑꯍꯟꯗ ꯊꯥꯗꯧꯕꯁꯤꯗ ꯑꯉꯥꯡꯒꯤ ꯊꯥꯗꯤ ꯀꯔꯤꯝꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯦ ꯏꯝꯐꯥꯜ ꯄꯣꯔꯣꯝꯄꯥꯠꯇꯃꯛ ꯊꯥꯗꯤ ꯆꯠꯂꯦ ꯆꯤꯡꯌꯥꯡꯈꯩꯒꯤ ꯆꯧꯒꯤꯗꯣ ꯑꯗ ꯆꯠꯀꯥꯟꯗ ꯃꯣꯏꯅ ꯀꯥꯡꯅ ꯆꯤꯛꯄꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯄꯣꯔꯣꯝꯄꯥꯠꯇ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯑꯃꯨꯛ ꯊꯧꯁꯥꯗꯗꯤ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯪꯉꯦ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯀꯥꯡꯅ ICU ꯔꯨꯝꯗ ꯊꯝꯃꯤꯗꯩꯗꯤ ꯂꯣꯟ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯂꯣꯟ ꯊꯣꯛꯈꯤꯗꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯁꯨꯝ ꯍꯥꯏꯗꯤ ꯃꯣꯏꯗꯗꯤ ꯑꯁꯨꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯔ ꯆꯥꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯂꯩꯀꯥꯟꯗ ꯍꯤꯗꯥꯛꯀꯤ ꯑꯁꯨꯝ ꯊꯥꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯌꯦꯡꯉꯒ ꯂꯣꯟ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦꯁꯦ ꯂꯣꯟ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯃꯨꯛꯇꯒꯤ ꯂꯣꯟ ꯊꯣꯛꯂꯛꯑꯦ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯄꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯥꯔꯛꯄꯗꯒꯤ ꯂꯣꯟ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯁꯥꯖꯦꯜ ꯇꯧꯔꯛꯄꯒ ꯒꯨꯋꯥꯍꯥꯇꯤꯗ ꯌꯦꯡꯕꯁꯦ ꯑꯠꯆꯥ ꯑꯗꯨꯗꯤ ꯆꯍꯤ 3 ꯐꯥꯎꯗ ꯀꯔꯤꯝ ꯇꯧꯔꯝꯗꯦꯕꯀꯣ ꯆꯍꯤ 3 ꯀꯔꯤꯝ ꯇꯧꯔꯝꯗꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯗꯒꯤꯀꯣ ꯍꯤꯗꯥꯛ ꯊꯥꯕꯗꯒꯤꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯦꯁꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯑꯣꯏꯅꯤ ꯇꯝ ꯉꯝꯗꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯕꯤꯔꯤꯕ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯒꯤꯁꯨ ꯌꯥꯝ ꯊꯧꯗꯥꯡ ꯂꯩꯔꯦꯀꯣ ꯏꯆꯟꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯃꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯑꯩ ꯎꯏ ꯀꯣꯏꯊꯣꯛꯄꯤꯕꯒ ꯄꯨꯕꯤꯕꯁꯦ ꯁꯤ ꯌꯥꯝ ꯍꯔꯥꯎꯕ꯭ꯔꯥꯅ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯔꯥꯎꯏꯀꯣ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯦ ꯅꯪꯅ ꯌꯥꯝ ꯇꯤꯟꯅꯖꯕ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯅꯛꯁꯤꯟꯕ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥ ꯏꯆꯟ ꯁꯤꯇꯜ ꯑꯇꯩ ꯑꯣ ꯁꯤꯇꯜꯅꯤꯕ ꯈ꯭ꯋꯥꯏ ꯇꯤꯟꯅꯩꯁꯦ ꯌꯥꯝ ꯐꯩ ꯁꯤꯇꯜꯅꯁꯨ ꯑꯗꯨꯃꯥꯏꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯏꯆꯟꯒꯤ ꯕꯕꯥ ꯑꯣꯏꯅ ꯍꯪꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯏꯆꯥ ꯀꯧꯕꯅꯤꯅꯀꯣ ꯃꯥꯅ ꯄꯣꯛꯄꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯅꯠꯇꯦꯀꯣ ꯏꯆꯥꯅꯨꯄꯤ ꯅꯤꯉꯣꯜ ꯑꯃꯈꯛꯇꯪ ꯐꯪꯖꯕꯗ ꯁꯨꯃꯥꯏꯅ ꯆꯍꯤ 3 ꯐꯥꯎꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯆꯍꯤ 3 ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯀꯔꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯒꯤ ꯀꯔꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯕꯤꯒꯦ ꯑꯝꯇ ꯅꯨꯡꯉꯥꯏꯇꯕꯁꯦ ꯆꯝ ꯂꯩꯔꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯍꯥꯏꯔꯣꯅꯤ ꯃꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯣꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯈꯔ ꯈꯥꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯌꯦꯡꯉꯦꯅ ꯑꯗꯨꯝ ꯂꯩꯗ ꯁꯨꯝꯖꯥꯡ ꯑꯗꯨꯝ ꯂꯩꯕꯅ ꯎꯄꯥꯏ ꯂꯩꯗꯅ ꯈꯔ ꯈꯥꯡꯃꯤꯟꯅ ꯈꯔ ꯑꯋꯥꯕ ꯈꯔ ꯊꯦꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯍꯦꯟꯅꯉꯥꯏ ꯀꯔꯤ ꯍꯥꯏꯐꯝ ꯂꯩꯇꯦ ꯑꯗꯣ ꯏꯆꯟꯗꯧꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯅꯤꯀꯣ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯏꯁꯥꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯁꯤꯗꯤ ꯍꯦꯟꯅ ꯑꯐꯕ ꯂꯩꯇꯦꯅ ꯊꯃꯣꯏ ꯊꯝꯅꯤꯡꯉꯤ ꯃꯣꯏꯗꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡꯁꯤ ꯀꯥꯏ ꯍꯥꯏꯗꯤ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯕꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯕꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯍꯟꯕ ꯐꯅꯩ ꯍꯣꯏ ꯑꯗꯨꯝ ꯌꯨꯝꯗꯇ ꯊꯝꯖꯤꯟꯕꯤꯗꯕ ꯃꯔꯛꯇꯁꯨ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯕ ꯑꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯁꯨꯝ ꯁꯦꯠꯍꯟꯕ ꯗ꯭ꯔꯦꯁ ꯂꯩꯍꯟꯕꯤꯕ ꯑꯗꯒꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯄꯣꯠ ꯆꯠꯍꯟꯕꯤ ꯃꯥ ꯆꯠꯅꯤꯡꯕ ꯄꯤꯖꯕꯤꯕ ꯑꯁꯤꯗ ꯍꯦꯟꯕꯗꯤ ꯃꯣꯏ ꯄꯦꯜꯍꯟꯕꯤꯕ ꯅꯠꯇꯅ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯅꯤ ꯀꯛꯆꯤꯡꯗꯒꯤꯁꯨ ꯕꯤꯖꯤꯌꯥꯗꯣ ꯈꯪꯕ꯭ꯔꯥ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯀꯣ ꯏꯆꯟ ꯕꯤꯖꯤꯌꯥꯗꯣ ꯏꯆꯟ ꯕꯤꯖꯤꯌꯥꯒꯤꯁꯨ ꯈꯣꯡꯗꯣ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯃꯃꯥꯅ ꯁꯝꯃ ꯄꯨꯏꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯒꯤꯅ ꯑꯃꯨꯛꯀ ꯁꯤꯗ ꯂꯩꯕꯁꯦ ꯐꯠ ꯇꯥꯈꯤꯅꯤ ꯑꯗꯨ ꯁꯨꯡꯈꯪ ꯈꯪꯍꯧꯔꯣꯏ ꯕꯥꯊꯔꯨꯝ ꯆꯠꯄꯗ ꯇꯨꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯝꯃꯤꯉꯩꯗ ꯇꯨꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯑꯗꯨ ꯍꯧꯗꯦ ꯃꯁꯥꯅꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯇꯥꯈꯤꯕ ꯍꯥꯏꯁꯦ ꯁꯦꯀꯦꯟ 5-6 ꯃꯇꯨꯡꯗ ꯑꯃꯨꯛꯀ
ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁꯣꯛꯄ ꯈꯣꯠꯄ ꯀꯣꯡꯒꯥꯏꯅꯤꯀꯣ ꯑꯗꯣ ꯃꯥꯁꯨ ꯃꯥꯏ ꯃꯃꯥꯅ ꯄꯨꯔꯥ ꯄꯤꯛꯏꯉꯩꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯕꯗꯀꯣ ꯑꯗꯨꯝ ꯄꯨꯕꯤ ꯃꯥꯅ ꯀꯔꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯂꯤꯂꯥ ꯌꯥꯎꯒꯦ ꯍꯥꯏ ꯑꯗꯨꯁꯨ ꯄꯨꯕꯤꯅꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯒꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯏꯆꯥꯁꯦ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯕꯥꯔꯗꯦꯒ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯜꯂꯒ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯒ ꯄꯨꯟꯕꯤꯔꯝꯕꯁꯦ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯩꯁꯨ ꯏꯁꯥꯃꯛ ꯈꯪꯉꯦ ꯑꯩꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯅꯥꯎꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯑꯩꯁꯦ ꯍꯥꯟꯅ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯧꯔꯝꯃꯦ ꯌꯥꯝꯅ ꯐꯤꯡꯉꯝꯃꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯦ ꯅꯧꯊꯣꯛꯏ ꯈꯤꯇꯪꯈꯛ ꯉꯥꯡꯕꯁꯦ ꯃꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯧꯋꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯇꯞ ꯇꯞꯅ ꯑꯩꯅ ꯁꯨꯝ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯂꯥꯏꯐꯁꯦ ꯍꯤꯡꯉꯛꯄꯅꯤ나 ꯑꯩꯅ ꯊꯥ 6 7 9 ꯆꯍꯤ ꯃꯅꯥꯛꯇ ꯐꯃꯨꯡ ꯑꯃꯗ ꯁꯨꯝ ꯀꯥꯔ ꯆꯪꯉ ꯂꯩꯔꯛꯄꯁꯦ ꯑꯗꯨꯗ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯜꯂꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯞ ꯇꯞꯅ ꯑꯩꯁꯨ ꯈꯣꯡ ꯆꯠꯄꯁꯦ ꯉꯝꯗꯕ ꯌꯥꯗꯦ ꯐꯃꯨꯡꯗꯩ ꯊꯣꯛꯇꯕ ꯌꯥꯗꯦꯅ ꯁꯤꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯖꯔꯤ ꯎꯅꯕ ꯐꯪꯖꯔꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯏꯆꯟꯗꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯎꯅꯔꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯅꯪ ꯎꯅꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯊꯦꯡꯅꯔꯤꯁꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯀꯩꯅꯣꯝꯃ ꯁꯤꯟꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯗꯕꯤꯗꯀꯣ ꯃꯥꯒꯤꯁꯨ ꯀꯩꯅꯣꯝ ꯃꯔꯝ ꯂꯩꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯖꯥꯠꯅꯤ ꯑꯗꯣ ꯉꯔꯥꯡ ꯐꯣꯟꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯅ ꯔꯦꯀꯣꯔꯠ ꯈꯤꯇꯪ ꯇꯧꯁꯤꯜꯂꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯀꯥꯟꯗ ꯊꯥꯗꯣꯔꯛꯀꯅꯤꯕ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯌꯥꯝꯅꯁꯨ ꯇꯣꯏꯅꯁꯨ ꯌꯦꯡꯖꯩꯗ ꯑꯗꯨꯝ ꯏꯅꯥꯎꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯏꯁꯇꯟ ꯇꯧꯕꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩ ꯐꯦꯁꯕꯨꯛ ꯂꯣꯏ ꯊꯦꯡꯅꯩ ꯎꯖꯩꯌꯦꯕꯀꯣ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯥꯕꯤ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯨꯝꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯩꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯒꯤ ꯍꯟꯗꯛ ꯏꯔꯥꯡꯒꯤꯗꯨꯗ ꯏꯅꯥꯎꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯏꯆꯥ ꯂꯩꯗꯅ ꯑꯩꯈꯣꯏ ꯆꯦꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯣꯠꯄ ꯀꯥꯟꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯌꯦꯡꯖꯩ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯠ ꯑꯗꯨꯝ ꯄꯦꯟꯕ ꯑꯃꯁꯨ ꯌꯥꯎꯖꯩꯑꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯤ ꯎꯔꯒꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯎꯅꯕꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯊꯃꯣꯏ ꯌꯥꯝ ꯍꯔꯥꯎꯖꯕ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯏ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤ ꯑꯁꯥꯝꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯒ ꯏꯆꯥꯁꯤꯡ ꯎꯅꯕ ꯀꯥꯟꯗ ꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ ꯅꯨꯡꯁꯤ ꯑꯩꯁꯨ ꯏꯆꯟꯗꯧꯅ ꯈꯟꯖꯔꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯁꯦ ꯑꯅꯝꯕꯅꯦ ꯃꯤꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯪꯉꯤ ꯚꯔꯥꯒ ꯂꯧꯔꯒ ꯁꯦꯟ ꯇꯤꯡꯉ ꯂꯩꯁꯦ ꯌꯥꯝ ꯊꯤꯅ ꯍꯪꯅꯤꯡꯉꯥꯏꯅꯦꯕ ꯁꯦꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯁꯦꯟꯁꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯅꯠꯇꯕꯅꯤꯅ ꯐꯤꯈꯥꯎꯗ ꯂꯩꯖꯕ ꯈꯔꯁꯦ ꯇꯨꯡꯁꯤꯜꯂꯒ ꯆꯍꯤ ꯆꯨꯞꯄ ꯐꯥꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥ ꯕꯕꯥꯅ ꯁꯨꯡꯊꯤꯡ ꯊꯤꯡꯗꯦ ꯑꯩꯉꯣꯟꯗ ꯆꯠꯂꯨꯔꯣ ꯅꯪꯒꯤꯗꯤ ꯑꯥꯗ ꯏꯃꯥ ꯉꯥꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯅ ꯑꯗꯨꯗꯨꯅ ꯉꯁꯤ ꯔꯨꯝ ꯂꯧꯔꯒ ꯏꯃꯥꯟꯅꯕ ꯑꯃ ꯄꯣꯔꯛꯑꯒ ꯚꯔꯥ ꯄꯤꯔꯒ ꯊꯑꯣꯏꯅ ꯃꯌꯥꯝꯁꯦ ꯎꯅꯒꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯏ ꯃꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯅ ꯃꯃꯥꯁꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯃꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ 3 ꯃꯇꯨꯡꯗ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯣꯠꯅꯔꯛꯄꯗꯀꯣ ꯍꯧꯖꯤꯛꯀ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯀꯌꯥꯝ ꯋꯥꯔꯛꯈꯤ ꯃꯇꯥꯡꯁꯦ ꯋꯥꯕꯩꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯋꯥꯕꯩ ꯊꯤꯅ ꯋꯥꯈꯤꯀꯣ ꯏꯃꯥ ꯑꯣꯏꯕꯁꯤꯡꯗꯅ ꯃꯃꯥꯅ ꯀꯩ ꯑꯣꯏꯕ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯆꯥ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗ ꯑꯗꯨꯝ ꯏꯆꯥ ꯂꯥꯛꯄ ꯑꯩꯅ ꯂꯥꯛꯄꯁꯤꯁꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯏꯆꯥꯗ ꯀꯥꯏꯗꯦ ꯏꯆꯟꯒꯤ ꯃꯃꯥ ꯄꯨꯛꯅꯤꯡ ꯅꯣꯛꯊꯣꯛꯑꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯅꯨ ꯀꯞꯄ ꯌꯥꯔꯁꯨ ꯀꯞꯊꯣꯛꯄꯤꯌꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯆꯟꯒꯤ ꯃꯃꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯤꯒꯅꯨ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯑꯣꯏꯕ ꯊꯧꯅꯥꯗꯣ ꯑꯇꯣꯞꯄ ꯃꯃꯥꯁꯤꯡꯅꯁꯨ ꯐꯪꯅꯕ ꯉꯝꯅꯕ ꯍꯧꯖꯤꯛ ꯌꯥꯎꯔꯒꯁꯨ ꯏꯆꯥ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡꯗꯣ ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯂꯥꯛꯅꯕ ꯃꯃꯥꯅ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯀꯨꯝꯍꯩꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯁꯤ ꯑꯉꯥꯡꯁꯦ ꯀꯦꯕ ꯄꯥꯝꯃꯦ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯑꯁꯤ ꯁꯥꯔꯝꯕꯁꯦ
ꯆꯠꯄꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯁ ꯃꯃꯥ ꯃꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯤ ꯆꯠꯅꯤꯡꯉꯦ ꯆꯠꯂꯨꯁꯤꯔꯥꯅ ꯍꯥꯏ ꯑꯗꯩꯗꯤ ꯑꯩꯅ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯒꯥꯔꯤ ꯑꯃꯗ ꯆꯠꯂꯦ ꯃꯥꯁꯦ ꯆꯤꯡꯈꯣꯡꯗ ꯐꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅꯤꯁꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯑꯗꯩ ꯆꯤꯡꯈꯣꯡꯗ ꯐꯝꯁꯦ ꯍꯥꯏꯅ ꯆꯠꯈꯤ ꯀꯥꯟꯗꯗꯤ ꯃꯌꯥꯝꯗꯨꯅ ꯀꯟꯕꯅꯤꯅ ꯂꯣꯏꯅ ꯆꯠꯅꯔꯦ ꯀꯥꯈꯠꯀꯦ ꯑꯁ ꯃꯃꯥ ꯑꯁꯤꯐꯥꯎꯗ ꯀꯥꯁꯦꯕꯅ ꯍꯥꯏ ꯑꯩ ꯏꯕꯦꯝꯃ ꯅꯪ ꯄꯣꯔ ꯀꯥꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯩꯗꯤ 마시 보레나 싱가 asum khara kakai kan ibema swai do ware to la sena mama is ma bum bau to pha se ba nai singa kan da chairau bagi sing kana mayam do adai moi si nipa mayam ji loi ni jang as asida la liba angang por nupi makara si mayam price pi ba ya kan mayam do pun jang kan ai ji kitang ikai rap ti tawe adai ai ji jingkhong da ꯆꯤꯡ ꯃꯊꯛ ꯑꯩꯗ ꯑꯩꯁꯦ ꯀꯥꯈꯠꯂꯦ ꯀꯥꯈꯠꯇꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯃꯦ ꯑꯩ ꯍꯨꯃꯥꯡ ꯁꯧꯗꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯇꯟꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯑꯗꯩꯗꯤ ꯁꯤꯇꯟ ꯅꯪ ꯑꯁꯤ ꯃꯃꯟꯗꯤꯇ ꯂꯧꯕꯤꯆꯔ ꯊꯣꯏꯁꯤ ꯍꯨꯃꯥꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯂꯧꯔꯦ ꯏꯕꯦꯝ ꯅꯪ ꯍꯨꯃꯥꯡ ꯁꯧ ꯐꯔꯕꯅ ꯍꯥꯏꯔꯦ ꯑꯁ ꯃꯃꯥ ꯈꯤꯇꯪ ꯏꯟꯊꯔꯁꯦꯅ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ 10ꯃꯨꯛ ꯄꯤꯖꯕꯁꯤ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯁꯤ ꯁꯟꯊꯥ ꯑꯣꯏꯔꯝꯗ ꯑꯗꯩꯗꯤ ꯀꯥꯊꯣꯔꯛ ꯂꯥꯏꯔꯦ ꯀꯨꯝꯊꯕꯁꯤ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯁꯦꯟꯗꯟꯅꯦ ꯐꯤ ꯀꯔꯤꯁꯤ ꯃꯥꯕꯨ ꯄꯨꯟꯅ ꯄꯥꯏꯍꯜꯂꯦ ꯑꯩꯅ ꯑꯗꯩꯗꯤ ꯃꯥꯕꯨ ꯄꯣꯔꯒ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯩꯗꯤ ꯀꯨꯝꯊꯔꯛꯄꯗꯩꯗꯤ ꯅꯤꯄꯥꯏꯗꯣ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏꯌꯦꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯃꯥ ꯊꯥꯕꯜ ꯑꯣꯏꯌꯣ ꯏꯁꯩ ꯑꯣꯏꯌꯣ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯄꯤꯔꯛꯂꯦꯕꯀꯣ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯇꯝ ꯊꯥꯕꯜ ꯉꯥꯊꯦꯟꯗ ꯑꯣꯏꯔꯁꯨ ꯀꯔꯥꯏꯗ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯁꯨ ꯄꯣꯔꯒ ꯑꯗꯨꯝ ꯃꯥꯅ ꯌꯦꯡꯅꯤꯡꯉꯥꯏ ꯊꯕꯛꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯏ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯁꯨꯃꯥꯏꯅ ꯆꯠꯄ ꯉꯝꯗꯕꯈꯩ ꯑꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯗꯤ ꯈꯤꯇꯪ ꯃꯣꯏꯗꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯨ ꯈꯜꯂꯤ ꯑꯋꯥꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯁꯦꯇꯜ ꯑꯣꯏꯔ ꯂꯥꯛꯑꯕꯅꯤ ꯂꯣꯏꯔꯕꯅꯤ ꯀꯩꯃꯠꯇꯦ ꯃꯃꯥꯒ ꯏꯆꯟꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯞꯄꯨꯅ ꯊꯣꯏ ꯀꯞꯄꯨꯅ ꯉꯁꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯀꯞꯄꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯆꯥꯒꯤꯗꯃꯛꯇꯅ ꯋꯥꯖꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯐꯥꯎꯔꯝꯒꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯃꯥꯒ ꯏꯆꯟꯒꯅ ꯉꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯁꯤꯒꯤ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯥꯒ ꯏꯆꯟꯒꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯏꯆꯥ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒ ꯉꯝꯃꯤ ꯃꯈꯩ ꯏꯆꯥꯅꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯃꯥꯁꯤꯅ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒ ꯑꯩꯈꯣই ꯈꯪꯉꯤ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ ꯃꯃꯥ ꯕꯕꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤ ꯂꯣꯏꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯗꯤꯖꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯎꯕ ꯀꯥꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯥꯏ ꯆꯠꯅꯤꯡꯉꯤ ꯄꯨꯊꯣꯛꯄꯤꯌꯨ ꯅꯨꯡꯇꯤꯒꯤ ꯃꯦꯡ ꯅꯠꯇ꯭ꯔꯁꯨ ꯃꯥꯏ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯍꯔꯥꯎꯗꯣꯏꯅꯤ ꯉꯁꯤ ꯏꯆꯟꯒꯤ ꯄꯨꯛꯅꯤꯡ ꯃꯥꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒ ꯆꯞ ꯃꯥꯟꯅꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯕꯒꯤ ꯉꯝꯖꯗꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯇꯩꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯟꯊꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯋꯤꯁ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯅ ꯏꯆꯟꯗ ꯍꯪꯅꯤꯡꯉꯤꯁꯦ ꯏꯆꯟ ꯅꯪ ꯍꯧꯖꯤꯛ ꯃꯃꯥꯅ ꯀꯣꯏꯕ ꯄꯨꯕꯤ ꯍꯥꯏꯀꯣ ꯅꯪ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯦꯕꯁꯨ ꯄꯥꯝꯃꯦ ꯍꯥꯏꯅ ꯇꯥꯏ ꯀꯦꯕ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯍꯥꯏꯕꯒ ꯃꯃꯥꯅ ꯑꯗꯨꯝ ꯂꯩꯕꯤꯔꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯐꯩꯀꯣ ꯁꯤꯅꯤ ꯃꯦꯝ ꯈꯔ ꯑꯃ ꯐꯦꯃꯤꯂꯤ ꯂꯩ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯏꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯎꯖꯕꯁꯦ ꯊꯣꯡꯒꯥꯟ ꯐꯥꯎꯒ ꯊꯣꯛꯍꯜꯍꯟꯗꯕꯀꯣ ꯑꯗꯩꯗꯤ ꯉꯥꯡꯕꯤꯕ ꯊꯤꯅ ꯇꯧꯕꯤꯕ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯐꯝ ꯀꯥꯏ ꯊꯦꯡꯅꯩ ꯀꯔꯤ ꯑꯗꯨꯝꯕꯗꯤ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩꯅꯤ
ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤ ꯁꯤ ꯐꯤꯕꯝꯁꯤꯒ ꯂꯩꯔꯁꯤ ꯏꯀꯥꯏꯗꯦ ꯀꯔꯤꯝꯇ ꯏꯀꯥꯏꯗꯦ ꯍꯥꯟꯅꯗꯤ ꯏꯃꯥꯟꯅꯕꯈꯩ ꯇꯧꯔꯒ ꯃꯣꯏꯒ ꯂꯩꯔꯝꯃꯤ ꯃꯣꯏꯗꯧꯅ ꯂꯩꯔꯝꯕꯅꯤꯅ ꯉꯁꯤꯗꯤ ꯃꯣꯏꯗꯧꯅ ꯂꯩꯇꯕꯗꯣ ꯑꯩꯁꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯧꯅꯀꯣ ꯑꯩꯒꯤꯁꯨ ꯑꯩꯉꯣꯟꯗ ꯄꯨꯊꯣꯛꯄꯤꯅꯕ ꯑꯩ ꯈꯣꯡ ꯆꯠꯄ ꯍꯩꯀꯥꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯀꯥ ꯃꯆꯥ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯁꯤꯡ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤ ꯃꯤꯒꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯃꯆꯥ ꯃꯣꯏꯒꯨꯝꯕꯁꯦ ꯃꯣꯏ ꯈꯛꯇꯅꯤ ꯇꯤꯟꯅꯔꯛꯄꯁꯦ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗꯗꯤ ꯑꯗꯨꯗ ꯂꯦꯞꯄ ꯃꯤꯈꯩꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗ ꯂꯦꯞꯄꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯅꯝꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯁꯤꯅꯦ ꯄꯥꯝꯖꯕꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯏꯆꯟꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯊꯥꯖꯔꯨꯗꯦ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯏꯆꯟ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯆꯟ ꯑꯩ ꯅꯪ ꯎꯅꯒꯦ ꯈꯟꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕ ꯑꯗꯨꯒ ꯏꯔꯥꯡꯁꯤꯅ ꯐꯔꯛ ꯇꯥꯕꯒꯤ ꯅꯕꯨꯡ ꯂꯥꯛꯉꯝꯗꯕꯅꯤꯀꯣ ꯑꯗꯨ ꯃꯃꯥ ꯎꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟꯒꯤ ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯟꯒꯤ ꯕꯕꯥꯁꯨ ꯎꯅꯕ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯌꯦꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯣꯝꯗ ꯍꯩꯔꯣꯛꯀꯤ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇ ꯌꯥꯎꯏꯅꯦ ꯅꯠꯇꯦ ꯁꯣꯝꯗ ꯏꯆꯟꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯕꯒꯤꯔ ꯑꯩ ꯂꯥꯛꯄꯒꯤꯁꯤꯔ ꯅꯨꯡꯁꯤꯕꯒꯤꯔ ꯃꯌꯥꯝꯗ ꯑꯝꯇ ꯔꯥꯎꯟ ꯑꯝꯇ ꯎꯠꯄꯤꯔꯣ ꯂꯩꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗ ꯑꯩꯅ ꯉꯁꯤ ꯂꯥꯛꯑꯒ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯕꯤ ꯑꯝꯇ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯏꯆꯟꯒꯤ ꯁꯤꯗ ꯂꯥꯛꯄꯒꯤ ꯃꯥꯏ ꯕꯥꯔꯗꯦꯒꯤ ꯆꯥ ꯀꯞ ꯑꯝꯇꯪ ꯊꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯁꯨ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯆꯠꯂꯝꯗꯥꯏꯒꯤ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯄꯣꯊꯥꯅꯤꯡꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯅꯥꯎꯁꯤꯡꯀꯣ ꯏꯆꯟ ꯌꯥꯝ ꯉꯥꯎꯖꯕ ꯔꯇꯟꯁꯦ ꯌꯥꯝ ꯉꯥꯎꯖꯕꯅꯤꯀꯣ ꯑꯗꯣ ꯃꯥ ꯂꯥꯛꯄꯩ ꯃꯥ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯥꯏꯌꯣꯟꯒ ꯕꯦꯔꯣꯟꯒꯁꯨ ꯌꯥꯎꯔꯦ Happy birthday to you. Happy birthday to you. Anh mà cày bắt có những cái này xí bữa. Thầm thầm thầy. Léo đâu. Léo. Turn tay. Thank you. Chăm sóc để rồi mai hôm sau nó lại. Này nó là đi trồng cái là cả đâu rồi. Mai này nó trồng cái gì nè. Ana vậy con trai biết देखो. तुम्ही तर प्रक्रिया आता बरं. तुम्ही थबक दे होरी मागं ना. मासू ना होरी का. 그렇게 생각 보세요.
Hello, 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 hello. Okay, hold có mà lại. Hello, hello, hello. mayam yang mamsile ay tare ado ay thawai na ngasi di sanga ra matam spend to gen lak pani aduna ujam chalam dai oye ado sen yang ngasi amara gar maram di ay katana tana manipur di yang sira bai chine na mayam ma youtuber su lak pi dana
मागी बर्थडे दा सेलिब्रेट पुनः तौमिनारे अदुगा इसेग सक्पीदना अदुगा लीलागा तौबनी याम नुंगाई खराय तारे अदु जलमदा नि को भिडियोरे अदु सन मनाक्ता अमुला कनी अमुसकनी सेने अखोगी आदि नी माउदी लोइने पुतनी हाय तारे गाइदि सिरेदि नौ नौ का आदि सनगी बाबा हाय तारे कम नौ नौ फैमिली को फंजारे अदुना चलो भिडियो ठीक है चलो ये nay nhau còn có mà số này nhau vi cái nó sen nhập phải nó nó gì đó mà đi học cân đi ai thì sen se harau là thì có mà thì pha với ông quay as một cô cái gì có cân gì mà cân đi mà này ai nó cân như là thầy si cùng pha mà bây giờ anh lấy cái gì môi miệng lạc của nó mà harau cái mà nó bị nó pha lên am một xì ai ta đấy con vai thấu vai này mấy em một xì này mà chỉ một phiếu nào xì lúc cái lời kia xì này sao vậy hai cái cái xin mà thật 아시긴 따라 나가는 정장이 인거 아그네 디바베 아무나 아까 보더나 가라도 느끼 지지 프라이스 right 이거 해야 돼 아니 뭔지 받아서 가는 말이 내가 다 해라고 나 돈 빔다 그냥 막 나는 꼬리 가라 비면래 아이고 이러 꼬마 anh best friend hai ta đấy mana ada lo mana bi samai na aku pun mau best friend om phang kada hai ta đấy ai best friend phangi di ma phat long ma hi video nam ni hai photo ka le mu gumba photo video nam me namam dre hai gumba ada di khuni khale hai tin hi gumba ai gonna pubi ba sungam de kai hang re kai jala ni de ai best friend je kamai tam sun Namahay yung best friend dito ko. Ato yung best friend dito yung kandi. Kasi kaya nila siya yung nangango. Hindi niya mama nangango. Ato siya magsabi ko. David, anay ka ako ko. Eh, kung ito ko. Sabi ko, anay ka ako. Nagpunbilo doon ko. Chalo bigyan ko. Kaya nung mo kaligin ako ba? Nang ay nung isang ko rin ko. Nang gasa ko rin ko. Ang 21 주고 20 되니까 나가 없어 그거는. 이래. 뭐 원래 거 보니? 아이 원래 그 딱 없지. 좀 나가 될 거야. 어디 보니.